नुमितुमगी क्लास लोइख्रे सोनिया दु मखोइगी कॉलेज की गेट मनाक्ता हौरिबा उचाउदुगी मनाक्ता रोहिना कॉलेज दगी थोरक पंगाइदुना लेरी मिनट कुन मुक्ति फारमलनी माना ngairakliba matam asi रोहित कॉलेज दगी थोरक पकौबा लेते सोनिया सु मागी खुदांग सिरिबा गाड़ी दुदा अमुक येंग मंगक थांगतुना कॉलेज की गेट लोमदा अमुक येंग तौदुना लेरी ngasai du fajana de chase haina khraga hojingna rohitna miraibagi mohong tawba khara duda ma sauning lakle sonia na mang thanga tuna cheptha college gate adomda yengduna leiringai tanja duda magi matung oiraptagi nupi amagi khonjelna yamna hautana sakhara kaktakna hairaklami mayamdagi tongan tabi miti na bayada binupi se college dagi kananam tholokpa ngari malida yamna karemna na hairakpo ngangni सोनिया दो ममाई फलैदुना मागी तुंगलोमदे यंगथोक्लुई हौजिकति उरे नोंगमु मंगोंदा बुली तौखिबि मखोइ नुपि मरिदो मागी तुंग ओइरबना लेपलगा मंगोंदा इसितना यंगलगा लेरमलिबा दु उरे सोनिया मखोइगो अनचिनाबदु तल्लदुना ममाइदो मुंग लैथोख्रगा कॉलेज की गेट लोमदा यंगदुना लेख्रे रोहित थोरकप ngaइबो ओइना सोनिया ना मखोइबो इग्नोर तौबो मतौ अदुदा नुपि मखोइ मरिदो नोकेम हाइगेम तौना सोनिया ना लेपलिबा दोमदा मसादु थेक तौना केरवाक चलगा लाक्लमी अदुगा सोनियागी हेंग ममांगमक्तदा खमब्रांगना पुलप लेपि मखोइ मरिमक्तु सोनियासु मागी अथाबा स्पेक अदु फाउदुना नुपि सिंगदुदा ततु येंगी मरा लेरबि मिसक अमगुम नुपि अमदि चिनबाल चिंगलप नोक्लगा सोनियागी खोंगदगिना तोन फाउबा जज तौबगी मियेंग अमा येंगी नुपि अमना हाइरक्लमी कना ngairino nangna ngasai natom pele leido मी अमते नतिना निंद्र खंगसो मिंगोन डिस्टर्ब तौबगी हजिक सेबिद अदुम लेरिबो सोनिया खुमदे तुमिना ममाइदो खजिंग नथादुना मखुद अनीना ममांगदा पाइसिनादुना लेई मागी यामना ओवर एक्टिंग ओइबा मवोंगदुदा मयामना माबु बुली तौखिबनी अहानबददि अदुबो हौजिकति मरम लेरसु लेद्रसु माबु मयामना बुली तौबिरे सोनियाना तुमिन लेखिबदुदा नुपि अमना अमु खोंजल खितंग वांखतना हाइरक्लमी Hey, Sonia, nang nanado dadro. Ako'y nahaysin nangondan ni. Nanado ba nga di, kaito ba school ka rin no? Handak di Sonia do, mamay nonta na, konjalay tap na, yam na mong hada kumlaklami. Ay ki Valentine's Day chat na ba, kanhagom misa ka ma, thorak pa ngay ba ni? Nupi mako'y marido, mamilaw laga, ngaklap na, Sonia di yengi. Mayam na lay na labi, plek pagpinupi amagom, intok laga tambi mana. Kamdong na Valentine's ki date ama panglibano khanbani nupi singdo makhoi masel amuk tingak yengnei thangnaba mikopta makhoi pulapuna khangnok nok thorei Sonia do mamai phannon khatuna mami tu ta thak panglage yengi magi mangda leplibi nupi sing aduda nupi amana thawai dana noklaga ai be yare na hekta pangai hejilni nangida nang noida pada ba khara nganglaga akhoina thajarni sinine natro nupi amana amuk mateng pangsilai nanga de jet kadoribu nupadubu kanano unthongna di marai bak thire da made nange sengbo masak mongdo khanglako mikopta nangbu hondo aga amu chapi khrani oh no as ayam nangai bidrebo nangi khanbada tanjadu da rohit su makhut anina khongror gi pocket humlaga mamai khajuk non thara dangna college ki gate dagi thoraklami mana lakli badu dagi khara chathoklagani Sonia amadi nupi singduna leiriba adu mamai non tharaga lakpanina rohit na di udre makhoina leiriba adu Sonia nupi singduda yenglambadagi college ki gate lomda phatyeng lakpa matangni ure rohit na moli thorakliba adu chinbal de nok fetawi aduga magi mangda leiriba nupi singduda michina ba hana yenglamda makhongna gam thangduna chancha tawna lakle rohit na lakliba domda rohit pukauduna rohit Asi haiduna Rohit ki mamangda fat lepi aduga Rohit ki oi thangba khudangdo magi makhutna fat koli aduga yamna kesina na hairaklami aido nang thorakba kayam kuina ngai khangbra aduga nangdi sungthok tabado ngasai dagi nang kai lege Rohit yamna hainadre Sonia gi mataudu magi makhutta kolakliba adu mana falak thoi aduga yamna hainingdana Sonia da pairab yenglaga hairaklami Nangi dugi yam henjin mek ting dudani aina bit amomo khangte deise khaba
ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯌꯥꯕꯤꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒꯤ ꯇꯥꯏꯞꯇꯒ ꯌꯥꯝ ꯀꯦꯁꯤꯟꯅꯕꯗꯣ ꯇꯧꯔꯛꯀꯅꯨ ꯈꯪꯉꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯍꯤꯠꯇꯨ ꯃꯈꯣꯡ ꯀꯝꯀꯝ ꯊꯥꯡꯗꯨꯅ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯄ꯭ꯔꯣꯕꯞ ꯆꯠꯈꯤ ꯁꯣꯅꯤꯌꯥꯗꯨ ꯃꯃꯥꯏ ꯈꯖꯤꯛ ꯉꯥꯡꯁꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯔꯣꯍꯤꯠꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯃꯉꯣꯟꯗ ꯕꯨꯂꯤ ꯇꯧꯈꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯁꯤꯒꯗꯧꯔꯦ ꯃꯥ ꯑꯗꯨꯕꯨ ꯃꯥꯅ ꯏꯀꯥꯏꯕꯒꯤ ꯃꯇꯧ ꯈꯔ ꯎꯠꯂꯕꯗꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯈꯟꯕꯒꯤ ꯁꯣꯅꯤꯌꯥꯗꯨ ꯋꯥ ꯉꯥꯡꯗꯦ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯅꯨꯄꯤꯁꯤꯡꯗꯨꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯔꯣꯍꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯃꯌꯥ ꯎꯝꯁꯤꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕ ꯑꯗꯨ ꯔꯣꯍꯤꯠꯀꯤ ꯃꯥꯏꯊꯣꯡꯗ ꯏꯅꯣꯏ ꯑꯣꯏꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯈꯤꯕ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯈꯖꯤꯛꯇꯤ ꯎꯍꯧꯏ ꯑꯗꯨꯕꯨ ꯁꯣꯅꯤꯌꯥꯅ ꯔꯣꯍꯤꯠꯇ ꯑꯗꯨ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯇꯧ ꯎꯠꯄꯗ ꯃꯈꯣꯏ ꯈꯔꯗꯤ ꯉꯛꯆꯥꯅꯩ ꯅꯨꯄꯤ ꯑꯃꯅ ꯑꯅꯤꯁꯦ ꯑꯁꯦꯡꯕꯒꯤ ꯗꯦꯠ ꯆꯠꯂꯤꯖꯥꯠꯂꯣ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯑꯁ ꯁꯣꯅꯤꯌꯥꯒꯤ ꯃꯑꯣꯡꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯔꯣꯍꯤꯠꯁꯦ ꯃꯥꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯤꯔꯣ ꯅꯨꯄꯤ ꯑꯃꯅ ꯃꯀꯣꯛꯇ ꯐꯠ ꯐꯠ ꯑꯅꯤꯔꯛ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯃꯥꯟꯗꯦ ꯃꯤꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯗ ꯆꯠꯀꯗꯕ ꯔꯣꯍꯤꯠ ꯅꯠꯇꯦ ꯃꯥꯒꯤꯁꯦ ꯁꯣꯅꯤꯌꯥꯗ ꯀꯩꯅꯣꯝ ꯈꯟꯕ ꯃꯥꯜꯂꯦ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯧꯖꯤꯛꯀꯤ ꯋꯥ ꯉꯥꯡꯂꯤꯕ ꯅꯨꯄꯤꯗꯨꯗ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯐꯠ ꯐꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛꯇꯪꯗ ꯄꯨꯔꯛ ꯍꯥꯏꯔꯛꯂꯝꯃꯤ ꯔꯤꯌꯦꯂꯤ ꯁꯣꯝꯗꯁꯨ ꯁꯣꯅꯤꯌꯥꯗꯨ ꯔꯣꯍꯤꯠꯅ ꯆꯠꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯆꯠ ꯇꯧꯅ ꯇꯥꯗꯅꯔꯛꯏ ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯜꯗ ꯔꯣꯍꯤꯠꯀꯤ ꯈꯣꯡꯊꯥꯡꯒ ꯃꯥꯟꯅꯅ ꯆꯠꯂꯤ ꯁꯣꯅꯤꯌꯥꯗꯨ ꯔꯣꯍꯤꯠꯇ ꯐꯂꯞ ꯌꯦꯡꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯌꯥꯝ ꯃꯥꯡꯗ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯇꯣꯝꯇ ꯄ꯭ꯔꯕ ꯆꯠꯈ꯭ꯔꯤꯗꯣ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯣ ꯑꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯔꯣꯍꯤꯠꯇꯨ ꯁꯣꯅꯤꯌꯥꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯒꯤ ꯑꯦꯛꯇꯤꯡ ꯍꯦꯟꯖꯤꯟꯕꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯁꯣꯅꯤꯌꯥꯗꯨ ꯆꯠꯅ ꯆꯠꯅ ꯃꯃꯤꯠ ꯈꯖꯤꯛ ꯎꯏꯁꯤꯟꯗꯨꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯄꯥꯡꯗꯨꯅ ꯌꯥꯝꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯌꯥꯝꯅ ꯇꯣꯜꯂꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯕꯨꯂꯤ ꯇꯧꯗꯣꯏ ꯇꯧꯔꯤ ꯑꯗꯨꯗ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯅꯤ ꯍꯣꯏ ꯅꯪꯅ ꯇꯧꯍꯟꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯔꯣꯍꯤꯠ ꯆꯠꯂꯤꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯁꯣꯅꯤꯌꯥꯁꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯔꯣꯍꯤꯠꯇ ꯌꯦꯡꯂꯛꯂꯝꯃꯤ ꯔꯣꯍꯤꯠꯁꯨ ꯁꯣꯅꯤꯌꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯄꯤꯁꯨꯝ ꯅꯥꯝꯃ ꯐꯠ ꯏꯟꯈꯠꯂꯒ ꯃꯣꯏꯅ ꯅꯪ ꯕꯨꯂꯤ ꯇꯧꯕꯒ ꯑꯩꯉꯣꯟꯗ ꯅꯪꯅ ꯀꯦꯁꯤꯟꯅꯕꯒ ꯀꯩ ꯃꯔꯤ ꯂꯩꯅꯒꯦ ꯍꯥ ꯁꯣꯅꯤꯌꯥ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯥꯡꯗ ꯄꯨꯂꯞ ꯄꯥꯏꯁꯤꯟꯅꯔꯒ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯔꯣꯍꯤꯠꯇꯨ ꯃꯤꯀꯨꯞ ꯈꯔ ꯁꯣꯅꯤꯌꯥꯗ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯒꯝ ꯒꯝ ꯑꯃꯨꯛ ꯆꯠꯈꯤ ꯁꯣꯅꯤꯌꯥꯗꯨ ꯃꯃꯥꯏ ꯑꯃꯨꯛ ꯇꯞꯅ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯉꯤ ꯔꯣꯍꯤꯠꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯨꯛ ꯌꯥꯝꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯋꯥꯔꯤꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯑꯩ ꯍꯣꯞꯂꯦꯁ ꯑꯣꯏꯔꯦ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ ꯑꯅꯤ ꯃꯥꯕꯨ ꯇꯥꯟꯅꯔꯛꯄ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯉꯣꯟꯗꯒꯤ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯐꯪꯗꯕ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯟꯆꯠ ꯇꯧꯅ ꯔꯣꯍꯤꯠꯅ ꯆꯠꯈꯤꯕ ꯑꯗꯨ ꯇꯥꯅꯩ ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯅꯥꯀꯜꯗ ꯔꯣꯍꯤꯠꯀ ꯈꯣꯡꯊꯥꯡ ꯃꯥꯟꯅꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ ꯁꯣꯅꯤꯌꯥꯒꯤ ꯁꯛꯐꯝꯗꯨ ꯐꯠ ꯆꯦꯟꯖ ꯇꯧꯈꯤ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯛꯏ ꯔꯣꯍꯤꯠꯇ ꯐꯠ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯕꯦꯛꯄꯦꯛꯀꯤ ꯃꯔꯤꯗꯨꯗ ꯄꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯏꯕꯥꯅꯤ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯁꯤꯗ ꯑꯗꯨꯝ ꯆꯠꯁꯦ ꯍꯥꯏꯔꯣ ꯑꯩꯒꯤꯕꯨꯗꯤ ꯏꯌꯥꯗ ꯌꯥꯏ ꯁꯨꯝ ꯅꯪꯗꯣ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯟꯕ ꯔꯣꯍꯤꯠꯇꯨ ꯁꯣꯅꯤꯌꯥꯗ ꯌꯦꯡꯗꯕꯤ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯤ ꯀꯋꯥꯏ ꯃꯐꯝꯗꯅꯣ ꯅꯪꯅ ꯉꯥꯏꯔꯝꯗꯣꯏꯁꯦ ꯑꯩ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯀꯥꯏꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯅꯁꯥꯟ ꯕꯥꯞꯇꯣ ꯏꯕꯥꯅꯤꯗꯣ ꯑꯃꯨꯛ ꯉꯥꯏꯅ ꯂꯩꯔꯗꯤ ꯃꯇꯝ ꯍꯦꯟꯅ ꯊꯦꯡꯉꯣꯏꯗ꯭ꯔꯣ ꯍꯧꯖꯤꯛ ꯄꯨꯡ 3 ꯇꯥꯔꯦ ꯉꯥꯛꯇꯪ ꯂꯩꯔꯗꯤ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯜꯂꯅꯤ ꯑꯗꯨꯅ ꯅꯪꯅ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯕꯒꯤ ꯌꯨꯝꯗ ꯆꯪꯕꯗ ꯑꯩꯁꯨ ꯅꯣꯏꯗ ꯑꯗꯨꯝ ꯆꯪꯉꯛꯑꯒꯦ ꯔꯣꯍꯤꯠꯇꯨ ꯄꯤꯁꯨꯝ ꯑꯅꯤ ꯈꯖꯤꯛ ꯁꯨꯛꯆꯤꯟꯈꯤ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯤ ꯃꯇꯧꯅꯤ ꯑꯥꯔꯂꯤ ꯁ꯭ꯄ꯭ꯔꯤꯡ ꯑꯣꯏꯕ ꯃꯇꯝꯅꯤꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯉꯟꯅ ꯅꯨꯃꯤꯠ ꯇꯥꯏ ꯑꯗꯨꯅ ꯃꯥꯅ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯕ ꯑꯃꯨꯛ ꯆꯪꯂꯒ ꯁꯣꯅꯤꯌꯥꯒ ꯑꯃꯨꯛ ꯃꯤꯠ ꯑꯞ ꯇꯧꯔꯕꯗꯤ ꯄꯨꯡ ꯐꯅ ꯊꯦꯡꯂꯅꯤ ꯗꯦꯠ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯄꯨꯡ 6-7ꯇꯤ ꯑꯗꯨꯝ ꯇꯥꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯋꯥꯡꯅ ꯂꯩꯔꯦ ꯃꯥꯅ ꯀꯚꯔ ꯇꯧꯒꯗꯕ ꯁꯦꯂꯦꯕꯁꯇꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯇꯕ ꯌꯥꯗꯦ ꯔꯣꯍꯤꯠꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯑꯗꯨꯗ ꯁꯣꯅꯤꯌꯥꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯔꯣꯍꯤꯠꯀꯤ ꯃꯈꯨꯠꯇ ꯈꯖꯤꯛ ꯊꯦꯡꯂꯒ ꯑꯃ ꯍꯪꯂꯛꯂꯝꯃꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯗꯣꯏꯔꯣ ꯔꯣꯍꯤꯠꯁꯨ ꯁꯣꯅꯤꯌꯥꯗ ꯐꯂꯞ ꯌꯦꯡꯉꯤ
ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯑꯩ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯗ꯭ꯔꯗꯤ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯣꯅꯤꯌꯥꯗꯨ ꯅꯣꯛꯃꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒꯦ꯫ ꯔꯣꯍꯤꯠꯇꯨ ꯁꯣꯅꯤꯌꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯋꯥꯡꯈꯠꯅ꯫ ꯁꯣꯅꯣ ꯐꯨꯅꯣꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯀꯅꯣ, ꯌꯥꯝ ꯍꯦꯟꯃꯜꯂꯤ ꯅꯪꯒꯤ ꯅꯑꯣꯡꯗꯣ꯫ ꯅꯪꯗꯤ ꯇꯣꯛꯈ꯭ꯔꯣ, ꯑꯩꯒꯤ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯐꯥꯎ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯣꯡꯃꯇ ꯄꯨꯁꯟꯗꯦ꯫ ꯑꯗꯨꯒ ꯀꯩꯝꯇꯁꯨ ꯊꯣꯛꯅꯗꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯁꯤꯟꯗꯣꯏꯅꯣ? ꯗꯦꯠ ꯀꯝꯇ ꯆꯠꯂꯒꯨꯝꯁꯦ ꯅꯪꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯛꯇꯣꯏ ꯑꯣꯏꯔꯗꯤ꯫ ꯁꯣꯅꯤꯌꯥꯗꯨ ꯆꯤꯟꯕꯥꯜꯒ ꯅꯥꯇꯣꯟꯒ ꯄꯥꯟꯅꯅ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯁꯨꯒꯠꯂꯒ ꯑꯁ ꯗꯦꯠ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯕꯁ ꯁ꯭ꯇꯣꯞꯇ ꯉꯥꯏꯔꯝꯃꯣ, ꯑꯗꯨ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯗꯦꯠꯁꯦ ꯀꯦꯟꯁꯦꯜ ꯇꯧꯕ ꯇꯥꯕ꯫ ꯍꯣꯏꯁꯦ, ꯑꯗꯣ ꯅꯪ ꯊꯨꯅꯗꯤ ꯂꯥꯛꯑꯣꯀꯣ, 30 ꯃꯤꯅꯠꯁ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ꯫ ꯑꯩ ꯕꯁ ꯁ꯭ꯇꯣꯞꯇ ꯉꯥꯏꯔꯝꯃꯒꯦ, ꯌꯥꯏꯗꯅ ꯁꯤ ꯑꯣꯏꯔꯗꯤ? ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯍꯤꯠꯇꯨ ꯃꯈꯣꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯈꯤ꯫ ꯁꯣꯅꯤꯌꯥꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯁꯣꯅꯤꯌꯥꯁꯨ ꯆꯤꯟꯕꯥꯜ ꯆꯤꯡꯂꯞ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯔꯣꯍꯤꯠ ꯍꯣꯏꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯁꯣꯅꯤꯌꯥꯗꯨ꯫ ꯉꯁꯥꯏ ꯔꯣꯍꯤꯠꯅ ꯆꯠꯈꯤꯕ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯔꯣꯍꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯅ ꯃꯈꯣꯏꯒꯤ ꯒꯦꯠ ꯌꯧꯔꯕꯅꯤ꯫ ꯒꯦꯠ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯁꯥꯏꯟꯕꯣꯔꯗ ꯑꯃꯗ ꯃꯤꯁꯇꯔ ꯂꯨꯈꯣꯏ ꯁꯥꯏꯈꯣꯝ ꯍꯥꯏꯅ ꯊꯥꯔꯤꯕꯗꯨ ꯎꯕꯗ ꯁꯣꯅꯤꯌꯥꯗꯤ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯈ꯭ꯔꯦ꯫ ꯁꯤꯝꯄꯜ ꯁꯤꯇꯤꯗ ꯔꯣꯍꯤꯠꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯁꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ, ꯃꯆꯤꯟ ꯆꯠꯄ, ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯔꯣꯍꯤꯠꯇꯤ꯫ ꯍꯥꯟꯅꯗꯒꯤ ꯔꯣꯍꯤꯠꯇ ꯉꯥꯎꯖꯕꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯔꯣꯍꯤꯠꯁꯤ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄ ꯑꯗꯨꯗꯒꯤ ꯄꯨꯂꯞ ꯄꯥꯁꯤꯟꯅꯈ꯭ꯔꯦ꯫ ꯁꯣꯅꯤꯌꯥ ꯍꯦꯟꯅ ꯃꯊꯨꯝ ꯃꯔꯥꯝ ꯍꯧꯔꯦ꯫ ꯔꯣꯍꯤꯠꯀꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯑꯃꯗꯤ ꯏꯁꯇꯦꯠꯁ ꯃꯌꯥꯝꯗꯨ ꯎꯕ ꯍꯧꯔꯛꯂꯦ꯫ ꯁꯣꯅꯤꯌꯥꯗꯨ ꯃꯤꯀꯨꯞ ꯈꯔ ꯔꯣꯍꯤꯠ ꯍꯣꯏꯒꯤ ꯒꯦꯠꯇ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯔꯣꯍꯤꯠ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯡꯅ ꯆꯦꯛꯅ ꯋꯥꯜ ꯑꯣꯏꯅ ꯈꯥꯈꯤꯕꯅ ꯌꯨꯝꯗꯨꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯎꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯎꯔꯤꯕ ꯁꯔꯨꯛ ꯈꯔꯗꯨꯗꯤ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯅ ꯐꯖꯩ꯫ ꯌꯨꯝꯗꯨꯗ ꯌꯦꯡꯂꯒ ꯁꯣꯅꯤꯌꯥꯗꯨ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯈꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅ ꯂꯧꯔꯤꯁꯤꯅ? ꯁꯛꯐꯝꯗꯨ ꯐꯠ ꯍꯣꯡꯈꯤ, ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯩꯒ ꯗꯦꯠ ꯆꯠꯀꯅꯤꯒ ꯍꯥꯏꯕꯗꯨꯗ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕꯗ ꯃꯇꯝ ꯌꯥꯝ ꯂꯧꯔꯤꯖꯥꯠꯂꯣ? ꯁꯣ ꯁ꯭ꯋꯤꯠ꯫ ꯑꯩꯕꯨ ꯃꯥꯅ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕꯗꯨ ꯌꯦꯡꯉꯨꯁꯤꯔꯅꯦ? ꯍꯣꯏꯗ, ꯀꯩꯗꯧꯋꯦꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥꯗꯨ ꯈꯣꯡꯅꯥꯡ ꯃꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯁꯦꯠꯂꯤꯕ ꯀꯣꯂꯦꯖꯀꯤ ꯗ꯭ꯔꯦꯁꯇꯨ ꯈꯖꯤꯛ ꯁꯦꯝꯂꯒ ꯔꯣꯍꯤꯠ ꯍꯣꯏꯒꯤ ꯒꯦꯠ ꯇꯝꯅ ꯃꯈꯣꯡ ꯊꯥꯡꯂꯛꯂꯝꯃꯤ꯫ ꯒꯦꯠ ꯃꯄꯥ ꯌꯧꯔꯛꯂꯦ꯫ ꯁꯣꯅꯤꯌꯥꯅ ꯊꯣꯡꯗꯨ ꯃꯄꯥꯜꯗꯒꯤ ꯍꯥꯏꯐꯦꯠ ꯅꯝꯗꯨꯅ ꯌꯦꯡꯕꯗ ꯒꯦꯠꯇꯨ ꯃꯅꯨꯡꯗꯒꯤ ꯁꯣ ꯂꯣꯜꯂꯝꯂꯦ꯫ ꯁꯣꯅꯤꯌꯥ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯊꯕꯛ ꯃꯄꯥꯗ ꯊꯝꯗꯨꯅ ꯁꯣꯔ ꯑꯃ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯈꯅꯥꯎꯗꯨ ꯈꯖꯤꯛ ꯈꯧꯗꯤꯝꯂꯒ ꯒꯦꯠ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯈꯤꯇꯪ ꯋꯥꯡꯈꯠꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯤ ꯂꯩꯕ꯭ꯔꯣ? ꯒꯦꯠꯁꯦ ꯑꯝꯇ ꯍꯥꯡꯕꯤꯌꯣ꯫ ꯁꯦꯀꯦꯟꯁ ꯈꯔꯒꯤ ꯃꯇꯨꯡ ꯒꯦꯠꯇꯨ ꯃꯅꯨꯡꯗꯒꯤ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯊꯣꯡꯗꯨ ꯈꯖꯤꯛꯇꯃꯛ ꯍꯥꯡꯗꯣꯛꯂꯒ ꯃꯉꯛꯇꯨ ꯂꯤꯊꯣꯔꯛꯇꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯀꯅꯥ ꯍꯪꯕꯅꯣꯅꯦ ꯅꯪꯕꯣ? ꯁꯣꯅꯤꯌꯥꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯥꯒꯤ ꯁ꯭ꯄꯦꯛꯇꯨ ꯈꯖꯤꯛ ꯁꯦꯝꯂꯒ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯁꯤꯕꯨ ꯔꯣꯍꯤꯠ ꯍꯣꯏꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ? ꯔꯣꯍꯤꯠꯇꯣ ꯌꯨꯝꯗ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯒꯦꯠ ꯀꯤꯄꯔꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯁꯣꯅꯤꯌꯥꯗ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯀꯅꯥ ꯊꯣꯛꯂꯛꯄꯒꯦ ꯈꯟꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯂꯩꯗꯨꯅ ꯌꯨꯝꯂꯣꯝꯗ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯁꯣꯅꯤꯌꯥꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯁꯤꯗꯤ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯍꯥꯎꯁꯅꯤ, ꯁꯔ ꯂꯨꯈꯣꯏꯒꯤ꯫ ꯑꯗꯨꯅ ꯃꯤꯇꯣꯞ ꯀꯅꯥꯝꯇ ꯌꯨꯝꯁꯤꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇꯦ, ꯃꯔꯨꯑꯣꯏꯕ ꯃꯤ ꯈꯔꯈꯛ ꯅꯠꯇꯅ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯁꯣꯅꯤꯌꯥꯅ ꯃꯔꯛ ꯐꯊꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯁꯦ ꯔꯣꯍꯤꯠꯀꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ ꯑꯪꯀꯜ, ꯁꯣ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯑ ꯁ꯭ꯇꯔꯦꯟꯖꯔ꯫ ꯒꯦꯠ ꯀꯤꯄꯔꯗꯨ ꯃꯃꯤꯠ ꯈꯖꯤꯛ ꯂꯥꯎꯊꯣꯛꯅ ꯉꯛꯅꯩ ꯍꯪꯂꯛꯂꯝꯃꯤ꯫ ꯒꯔꯜꯐ꯭ꯔꯦꯟ? ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯊꯣꯏꯕꯒꯤ? ꯁꯣꯅꯤꯌꯥꯗꯨ ꯃꯃꯤꯠꯀꯗꯨ ꯇꯒꯨ ꯇꯒꯨ ꯀꯨꯞꯂꯒ ꯍꯣꯏ, ꯑꯩ ꯔꯣꯍꯤꯠꯀꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ꯫ ꯉꯁꯤꯁꯦ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯁꯨ ꯑꯣꯏꯕꯅꯤꯅ ꯏꯕꯥꯅꯤ ꯗꯦꯠ ꯑꯃ ꯆꯠꯁꯦꯅ ꯍꯥꯏꯅꯕꯅꯤ꯫ ꯃꯥꯗꯣ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯅꯤꯅ ꯆꯪꯈꯤꯕ ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇꯕꯗꯨꯗ ꯑꯩꯁꯨ ꯁꯤꯗ ꯁꯨꯝ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯁꯨꯝ꯫ ꯋꯥꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯁꯣꯅꯤꯌꯥ ꯃꯉꯛꯇꯨ ꯍꯨꯠ ꯍꯨꯠ ꯂꯩꯗꯨꯅ ꯃꯥꯒꯤ ꯅꯥꯀꯣꯏꯗ ꯌꯦꯡꯉꯤ, ꯃꯇꯣꯝꯇ ꯂꯩꯕ ꯍꯩꯅꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ꯫
ꯒꯦꯠꯀꯤꯄꯔꯗꯨꯁꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯔꯣꯍꯤꯠꯅ ꯅꯣꯛꯃꯤ ꯇꯧꯅ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯄ ꯑꯗꯨ ꯎꯍꯧꯏ꯫ ꯔꯣꯍꯤꯠꯅ ꯑꯗꯨꯛ ꯅꯨꯡꯉꯥꯏꯕ ꯃꯨꯠꯇ ꯂꯥꯛꯄ ꯑꯗꯨ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯒꯦꯠꯇ ꯂꯦꯞꯂꯤꯕꯤ ꯃꯁꯥꯃꯛꯅ ꯔꯣꯍꯤꯠꯀꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯖꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯍꯤꯠꯅ ꯍꯔꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯒꯦꯠꯀꯤꯄꯔꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯑꯣ, ꯄ꯭ꯂꯤꯖ ꯀꯝ ꯏꯟ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯦꯠꯀꯤꯄꯔꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡꯗꯨ ꯈꯖꯤꯛ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯦ꯫ ꯁꯣꯅꯤꯌꯥꯅ ꯒꯦꯠ ꯃꯅꯨꯡ ꯆꯪꯂꯛꯄꯒꯤ ꯂꯝꯕꯤ ꯄꯤꯕꯤꯔꯦ꯫ ꯁꯣꯅꯤꯌꯥꯁꯨ ꯒꯦꯠꯀꯤꯄꯔ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯀꯣꯏꯗ ꯒꯦꯠ ꯃꯅꯨꯡꯗ ꯄ꯭ꯔꯚꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯒꯦꯠꯀꯤꯄꯔꯗꯨꯅ ꯊꯣꯡꯗꯣ ꯑꯃꯨꯛ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕ ꯂꯩꯁꯤꯜꯂꯛꯇꯨꯅ ꯁꯣꯅꯤꯌꯥꯒ ꯒꯝꯒꯝ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯕ ꯑꯗꯨ ꯌꯦꯡꯍꯧꯏ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯈꯣꯏ ꯊꯣꯏꯕꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯄꯤꯒ ꯀꯣꯏꯔꯕ ꯖꯥꯠꯂꯅꯦ? ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯁꯣꯝꯗ ꯁꯣꯅꯤꯌꯥꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯀꯣꯔꯠꯌꯥꯔꯗ ꯌꯧꯔꯛꯂꯦ꯫ ꯁ꯭ꯇꯤꯌꯔꯗꯨ ꯀꯥꯔꯛꯇꯨꯅ ꯃꯦꯟ ꯗꯣꯔ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯗꯣꯔ ꯕꯦꯜꯗꯨ ꯑꯅꯤꯔꯛ ꯈꯤꯡꯉꯤ꯫ ꯑꯅꯤꯔꯛ ꯈꯤꯡꯂꯕ ꯃꯇꯨꯡ ꯌꯨꯝ ꯃꯅꯨꯡꯗꯨꯗꯒꯤ ꯑꯟꯇꯤ ꯑꯃꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯅꯣꯡꯃꯇ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗ ꯃꯤꯇꯣꯞ ꯑꯃꯠꯇ ꯆꯪꯂꯛꯇꯦ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯁꯤ꯫ ꯁꯣꯅꯤꯌꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯟꯇꯤꯗꯨꯗ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯋꯤꯁ ꯇꯧꯏ꯫ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯟꯇꯤ꯫ ꯑꯟꯇꯤꯗꯨ ꯉꯛꯆꯥꯟꯅꯅ ꯁꯣꯅꯤꯌꯥꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯣꯅꯤꯌꯥꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯈꯟꯅ꯫ ꯁꯣꯅꯤꯌꯥꯁꯨ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯗꯨꯅ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯌꯦꯡꯉꯤ ꯑꯟꯇꯤꯗꯨꯅ ꯌꯦꯡꯕꯗꯨꯒꯨꯝ꯫ ꯁꯣꯅꯤꯌꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯟꯇꯤꯗꯨꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ, ꯑꯟꯇꯤ, ꯑꯩ ꯔꯣꯍꯤꯠꯀꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ꯫ ꯏꯕꯥꯅꯤꯗꯣ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯒꯤ ꯗꯦꯠ ꯆꯠꯁꯦ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯗꯨꯒꯤ ꯑꯩ ꯃꯥꯕꯨ ꯍꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯟꯇꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯉꯛꯆꯥꯟꯅꯕꯒꯤ ꯃꯃꯤꯗꯤ ꯍꯧꯖꯤꯛꯁꯨ ꯇꯥꯔꯤ꯫ ꯑꯟꯇꯤꯗꯨꯅ, ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯟꯇꯤꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯔꯛꯂꯦ ꯂꯤꯚꯤꯡ ꯔꯨꯝꯗꯨꯗ꯫ ꯑꯟꯇꯤꯗꯨ ꯁꯣꯅꯤꯌꯥꯗ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯃꯈꯨꯠꯇꯨꯅ ꯔꯨꯝꯗꯨꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯏꯪꯒꯤꯠ ꯇꯧꯔꯒ, ꯁꯤꯗ ꯐꯝꯃꯨ ꯏꯕꯦꯝꯃ, ꯊꯣꯏꯕꯁꯨ ꯊꯣꯛꯂꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ꯫ ꯁꯣꯅꯤꯌꯥꯁꯨ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯔꯨꯝꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯝꯕꯗꯒꯤ ꯑꯟꯇꯤꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯣꯍꯤꯠ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯟꯇꯤꯗꯨꯁꯨ ꯍꯣꯏꯃꯥ ꯍꯩꯔꯝꯗ ꯀꯤꯆꯟꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡ ꯔꯣꯍꯤꯠꯁꯨ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯇꯥꯏꯠ ꯖꯤꯟꯁ ꯑꯃ ꯁꯦꯠꯂꯒ ꯀ꯭ꯔꯤꯝ ꯀꯂꯔꯒꯤ ꯈꯔ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯑꯣꯚꯔꯀꯣꯠ ꯑꯃ ꯂꯤꯠꯇꯨꯅ ꯕꯦꯁꯕꯣꯜ ꯀꯦꯞ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯑꯃ ꯎꯞꯇꯨꯅ ꯁ꯭ꯇꯤꯌꯔꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯂꯤꯚꯤꯡ ꯔꯨꯝꯗ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯒ ꯎꯔꯦ ꯁꯣꯅꯤꯌꯥꯅ ꯁꯣꯐꯥꯗ ꯐꯝꯂꯒ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯔꯨꯝꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨ꯫ ꯔꯣꯍꯤꯠꯇꯨ ꯃꯃꯤꯠ ꯈꯖꯤꯛ ꯂꯥꯎꯊꯣꯛꯅ ꯁꯣꯅꯤꯌꯥꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯈꯣꯡꯗꯨ ꯇꯐꯤꯡ ꯊꯥꯡꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯅꯥꯀꯜꯗ ꯂꯦꯞꯄꯤ꯫ ꯈꯔ ꯆꯥꯎꯕ ꯈꯣꯟꯖꯦꯜꯗ ꯔꯣꯍꯤꯠꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯀꯩꯗꯧꯕ ꯂꯩꯅꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯁꯤ ꯀꯩ ꯍꯥꯏꯔꯝꯒꯦ, ꯍꯥ? ꯁꯣꯅꯤꯌꯥꯁꯨ ꯔꯣꯍꯤꯠꯀꯤ ꯁꯞꯇ꯭ꯔꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯔꯣꯍꯤꯠ ꯂꯣꯝꯗ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯤꯡꯉꯛ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ, ꯋꯥꯍꯩ ꯑꯃ ꯐꯥꯎꯕꯗꯤ ꯍꯥꯏꯗꯦ꯫ ꯀꯤꯔꯨꯛ ꯇꯧꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ꯫ ꯌꯥꯝꯅ ꯄꯛꯆꯩ ꯔꯣꯍꯤꯠꯅ ꯉꯁꯤ ꯁꯦꯠꯂꯛꯂꯤꯕ ꯋꯤꯟꯇꯔ ꯐꯦꯖꯟꯗꯨ꯫ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯆꯨꯁꯤꯟꯅꯩ꯫ ꯔꯣꯍꯤꯠꯇ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯒ ꯁꯣꯅꯤꯌꯥ ꯃꯃꯥꯏꯗꯨ ꯐꯠ ꯅꯣꯟꯊꯈꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯗꯣ ꯃꯄꯥꯜꯗ ꯐꯅꯌꯥꯝ ꯀꯨꯏꯕꯨ ꯅꯪ ꯉꯥꯏꯔꯒ ꯂꯩꯌꯦ꯫ ꯑꯗꯨꯗ ꯅꯪ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯨꯗ ꯑꯩꯁꯨ ꯃꯄꯥꯟꯗ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯇꯟꯕꯒꯤ ꯌꯨꯝꯗ ꯁꯨꯝ ꯆꯪꯉꯛꯄꯅꯤ꯫ ꯔꯣꯍꯤꯠ ꯃꯈꯨꯠ ꯑꯅꯤꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯂꯤ꯫ ꯑꯗꯨꯒ ꯁꯣꯅꯤꯌꯥꯗ ꯁꯧꯔꯥꯡꯅꯅ ꯌꯦꯡꯉꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯕꯁ ꯁ꯭ꯇꯣꯞꯇ ꯉꯥꯏꯔꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯇꯣꯝꯇ ꯁꯨꯝ ꯂꯩꯕꯗꯣ ꯇꯟꯕꯒꯤꯅꯤ꯫ ꯔꯣꯍꯤꯠ ꯃꯤꯀꯨꯞ ꯈꯔ ꯁꯥꯎꯅ ꯁꯣꯅꯤꯌꯥꯗ ꯌꯦꯡꯉꯤ꯫ ꯊꯤꯅꯁꯨ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯃꯥ ꯁꯣꯅꯤꯌꯥꯗ, ꯑꯗꯨ ꯁꯥꯎꯕꯅ ꯃꯈꯣꯏ ꯃꯔꯤꯜꯗꯤ ꯐꯖꯅ ꯊꯤꯠꯂꯕꯅꯤ꯫ ꯅꯪꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯃꯁꯛ ꯈꯪꯉꯤꯕ? ꯁꯣꯅꯤꯌꯥꯁꯨ ꯃꯣꯜꯂꯤ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯅꯪꯅ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯇꯨꯃꯤꯟꯅ ꯅꯪ ꯈꯪꯍꯟꯗꯕꯤ ꯅꯇꯨꯡ ꯏꯟꯅꯕꯅꯦ ꯑꯩꯅ ꯏꯟꯅꯔꯛꯀꯅꯣꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯅꯉꯣꯟꯗ? ꯁꯣꯅꯤꯌꯥꯗꯨ ꯁꯨꯛꯂꯞ ꯇꯧꯅ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ꯫ ꯑꯁ, ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯁꯤꯗ ꯁꯨꯝ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯒꯨꯝꯁꯤ꯫ ꯅꯪꯒꯤ ꯌꯨꯝꯁꯤꯒꯤ ꯃꯔꯝꯗ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯑꯩꯅ ꯂꯤꯛ ꯑꯣꯏꯍꯜꯂꯣꯏꯌꯦ꯫ So you don't have to worry about anything. ꯁꯤꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯀꯝꯊꯣꯛꯈ꯭ꯔꯦ ꯔꯨꯝ ꯑꯗꯨꯗꯒꯤ꯫ ꯔꯣꯍꯤꯠꯁꯨ ꯃꯊꯥ ꯁꯥꯅ
ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯂꯒ ꯁꯣꯔ ꯑꯃ ꯈꯪꯍꯣꯟ ꯍꯣꯟꯗꯣꯛꯏ꯫ ꯀꯨꯏꯅ ꯄꯟꯊꯔꯝꯗ꯭ꯔ ꯃꯥꯁꯨ ꯔꯨꯝꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯅꯤꯡꯕꯣꯏ ꯊꯥꯡꯅꯤꯡꯗꯕꯣꯏ ꯇꯧꯅ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯑꯕꯦꯊꯣꯏꯒꯤ ꯃꯥꯒꯤ ꯔꯨꯝꯗ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯥꯡꯗꯅ ꯇꯦꯗꯤ ꯕꯤꯌꯔ ꯑꯆꯧꯕ ꯑꯃꯁꯨ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯇꯥꯔꯒ ꯂꯩꯔꯤ꯫ ꯑꯕꯦꯊꯣꯏ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯇꯦꯗꯤ ꯕꯤꯌꯔꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯆꯤꯟꯗ ꯇꯞꯂꯞꯅꯁꯨ ꯁꯣꯜꯂꯤ꯫ ꯅꯪꯅ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯁꯤꯒꯤ ꯇꯦꯗꯤ ꯕꯤꯌꯔꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯃꯥꯅ ꯀꯔꯤ ꯀꯔꯤ ꯄꯤꯕ, ꯀꯔꯤ ꯀꯔꯤ ꯍꯥꯏꯕ, ꯀꯔꯤ ꯀꯔꯤ ꯇꯧꯕ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯕꯦꯊꯣꯏꯗꯨ ꯑꯃꯨꯛ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯥꯝꯗꯨꯅ ꯂꯧꯏ꯫ ꯑꯗꯨꯒ ꯂꯣꯛ ꯍꯥꯡꯗꯨꯅ ꯒꯦꯂꯔꯤ ꯆꯪꯗꯨꯅ ꯊꯥꯏꯅ ꯂꯣꯇꯤ ꯋꯥꯔꯜꯗ ꯔꯣꯍꯤꯠ ꯃꯈꯣꯏ ꯑꯅꯤ ꯅꯝꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯥ ꯔꯣꯍꯤꯠꯄꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯔꯛꯂꯦ꯫ ꯐꯣꯇꯣꯗ ꯎꯕ ꯔꯣꯍꯤꯠꯀꯤ ꯁꯛꯇꯝꯗꯨꯅ ꯄꯦꯜꯂꯛꯇ꯭ꯔꯦ꯫ ꯔꯣꯍꯤꯠꯀꯤ ꯑꯁꯦꯡꯕ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯅꯤꯡꯂꯛꯂꯦ꯫ ꯑꯕꯦꯊꯣꯏ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯐꯃꯨꯡꯗ ꯃꯥꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯊꯕꯥꯛꯇ ꯄꯨꯜꯂꯒ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯗꯣꯝꯕꯤꯗꯨꯅ ꯈꯗꯥꯡꯗ ꯊꯝꯗꯨꯅ ꯋꯥꯈꯜ ꯈꯖꯤꯛ ꯇꯧꯏ꯫ ꯑꯩꯕꯨ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯁꯤꯔꯅꯦ? ꯃꯥꯕꯨ ꯉꯁꯤ ꯊꯕꯛ ꯆꯤꯜꯂꯝꯒꯗ꯭ꯔꯥ? ꯉꯁꯤꯗꯤ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯅꯤꯅ ꯃꯥ ꯌꯨꯝꯗ ꯂꯩꯔꯝꯕ ꯌꯥꯏ ꯀꯩꯅꯣ꯫ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯅꯝꯕꯔꯗꯨꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯒꯦ꯫ ꯄ꯭ꯔꯥꯏꯚꯦꯠ ꯅꯝꯕꯔꯗꯨꯗ ꯇꯧꯔꯗꯤ ꯔꯤꯁꯤꯞ ꯇꯧꯔꯛꯇꯕꯁꯨ ꯌꯥꯏ, ꯃꯥ ꯊꯕꯛ ꯆꯤꯟꯕ ꯃꯄꯥ ꯑꯣꯏꯔꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯊꯣꯏ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯑꯃꯨꯛ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯔꯣꯍꯤꯠꯀꯤ ꯌꯨꯝꯒꯤ ꯅꯝꯕꯔꯗꯨꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯝꯃꯤ꯫ ꯑꯁꯨꯝ ꯅꯥꯀꯜꯗꯒꯤ ꯔꯤꯁꯤꯞ ꯇꯧꯔꯛꯄ ꯉꯥꯏꯔꯤ꯫ ꯔꯤꯡꯗꯨ 2-3 ꯍꯦꯛ ꯆꯠꯄꯒ ꯀꯣꯜꯗꯨ ꯑꯟꯇꯤ ꯑꯃꯅ ꯔꯤꯁꯤꯞ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯜꯂꯣ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯟꯇꯤ, ꯑꯩ ꯔꯣꯍꯤꯠꯀꯤ ꯐ꯭ꯔꯦꯟꯅꯤ꯫ ꯂꯨꯕꯤ ꯁꯤꯇꯤꯗꯒꯤ ꯀꯣꯜ ꯇꯧꯔꯛꯄꯅꯤ꯫ ꯔꯣꯍꯤꯠꯄꯨ ꯂꯩꯈꯤꯕ꯭ꯔꯣ? ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯃꯥꯕꯣ? ꯑꯩꯈꯣꯏ ꯊꯣꯏꯕꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯃꯒ ꯗꯦꯠ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤꯅꯦ꯫